Diren maithong pumba isuksui ka hena pakhatpa amasu masada loinari. Sanikhiba warising adu irel loina taramladra khanna. Diren irel na marau leina usittaba manba wahai khara hairamlaga chatkibaduda hairam matha saba matau amada yengduna lehawi. Thangnaba mikupta nakanda leiriba magi khongbu aduda haire. Sanakhiba warisingse angang asina loin takra malene. Aibu matang matang khangda nageta kana lei uda haidoklori. Mathaw thuna sakreda. Dana birda haidokrabadi aina sagatliba asa pumba loina makkaiba tarba. Hairaga makokto pairaga leiki nakanda phamliba nupa aduna thawa isa sada. Tamo aduidamakta kaigi tamona matha duksabino. Pet pet lauba kaishu leitaba mana hairamba wadubu. Kaishu leita wasida tamo kaishu matha sabino khurau oida oiraklagana thok hatokra loi. Aduni tamo kaisu khanjinbirunuda. Irel masu sauna gariduna leiriba maikeiromda lagle. Irel kaidawre du kuiride lao lao chalasi ipa thengli. Irel mana tarakhiba wasing adu tanabirda haidorakde. Haidok urasu tanabir mana thajabiroi haiba ikhangda khangi. Apopo machana haiba wafau thajadrabada nabir mana Irel na haiba wadi karam thajani madu khana hairaktabani. Baba persati ba khangdadana mahamuk thiraga leuri adugini. Lao lao chalasi napami unagadabani ko. Asumna garido thauduna chatkre. Nungdangi pung 10 muk taraklaba matamni. Yaikhomba teresta thoktuna hawjik langi. Makuta pairiba phone gi screen adudasu nupi magi saktamdo thawai tana yengli. Phone gi screen da tariba mami adu lalaimagi nokfet tauba saktam amani. Thawai tana yengjari nupa mana nokfet tauna nuksile machinda wahai khara. Mapu palabi khangnaba leibi nangonda aina suk nungshirisibu. Ichan aise nangbu nungshibana angauba haibadu oigadawre. Nangi chamchamba nawongna taw aduna ibu sumkri. Nangbu nungshibagi mayeng tagadra hairaga nongba nongmagi sum helakli. Ai nangbu thamoi shingna nungshiruri ichan. Tunglomdagi chalaimana makok adu kupsinduna khara lap lap leplaga ikoi koiba matawda haire. Itai Khalamba wakhaldo mikup asida mangki yaikhomba yenglamba nupi magi phone gi screen da tariba saktam adusu phat mikup aduda khumjinki taha khumlei. Kaidawre Chalaima matai aduna yenglamba nupi gi photo du ukhragum tawi adubu ma thoina khanjiluje haigi khaliba wado haire. Itai dayai do asuk thenga pho halakdri ai leina atopa nupi koibu sumal. Aida sengna yumsida lainingdre itaina khara dayaibu warakpiyu. Yumsida halpali su khangdi. Haningba matamda hale pung 10 helasi phau magi nupi ama yumda lehauri phau khangdi. Hojik phau yumda halakdri sini itaina khara warakpiyu dayaisi. Nushiduna haikhiba wa nate chalaima jinbandagi haidokhiba wahai adunadi mapan thongda khababu yam nushiba mongda haiki. Adubu thamoidadi khaba mabu singnaba amaga loinana hairakliba wani. Khababu waraksanu haina matai asida utchairibani. Aidi duty chatpanina sanana imungsida kari tawri haibusu khangdri. Pare ai mabu halakpa ngaigi aduga ai shoidana waraki. Chalaima maithongdo nungaitaba sakpham amada hoidai. Asi haiduna mamaidu leithoktuna makhong thangba hauraga akhaba minok amaga loinana tumin haire. Sidagidi chalaima ina sanarik belilado nang kyam kuina khangaga leiba ngamrengi. Wahai khara si haiduna magi room da chumdring changki. Manaw nupina hairamliba wasing aduda yaikhomba maithong pumba sukna khababu halakpa ngairi. Mikup kharagi matungda khabasu ngauri changlakpagi makoldu tarakle. Yaikhomba taraduna kumthare. Khaba mayamba thoklakpa ubaduda hairi. Tamo
Tamo tumbidribo. Khabana hairiba wasigi ona tainabada yakhomba isau sauna khumle. Hoji pung kya tare? Nang yum palabane habasi kaurabro. Nupi thiraba nangna haningba matamda yum asida halakpa yabra. Nasagi nupi yumda lehori haise nangna koktuna khandra ha. Koinu tamo. Nupi thiradi thengna hanjulag yadro. Ai nupani kaino tamo. Aina hanjuning matamda hanjulakani. Yakhomba khanghaude khabagi mamaida saphukana khupakna thare. Yumshida nangna tawningbada tawba yabra. Ahal pale khangdabra. Takshi khasi khangdaba nangbo ngang macharo. Phu chaiduna warakpa matamlo. Athuk wakhal yaudaba. Nasagi nupi lei haiba phok kauthopa. Karigumba mathang amukka hena thengna hanjulaba aina kaidoge habadu yem. Wahai kharasi hairamduna yakhomba magi rum tamna kakhatkre. Manaw nupabu hanna yenglamda. Khaba khanghauda tharakpa khupaktuna laimaiduda uptuna takhibani. Hawgalaktuna machinda asum sole. Ina thengna toina hanjuli habasi thamona khangba nate. Tamodi nai duty ayamba dabani. Sigi mi nai nupisina soitana haiborami. Onda suksingnaba khangina. Asi hairaga masagado hairi room tamna changle. Thongdu sapu kana thinduna. Oi, thongsang. Tadro mi nai nupi. Thongsang waibane. Chalaima thongdu phathangi. Athengba hingsida kana lauri dubu mana pangba kana yauge. Nang akhoi tamoda agi mamda kai hajire ha kai hajinge. Aidi nangi lamchatto itaida waraknaba haijabani. Kari akaiba leige. Aidi atai ahenba haikidena. Khanghaude masado hairi nupidugi mamaida khupakna thare. Khangbra minai oina lei. Kaigino awola padam saido. Na thwai machado mangningdradine aigi mayakta leige khangan. Chalaima makhut halakte adubu sittaba minok amaga loinana haire. Nangi dakta aina kigadaba solaite. Nangna tawningba tawro aisu chalaimani. Nangbu kigadabadi nate. Khaba amuksu makhut yaurake tawre. Adubu ma nisadugi mayaina gyan mangduna phamungduda pop taduna tungkhre. Chalaima maithong sukna khabadi yengduna. Aigi punsi amadi aigi nubshibabu manghankhiba nangbo mikupsida manghanba ngam. Adubu aigi lamandi nangonda tapna khongning. Nangonda chaina makhal pining. Nangbu thuna hatokningde. Nangbu hatlaga aigi lekha tarabu punsise nungaina lenjakhige. Somdana irel athengba ahingdo hanagum garden do da thoglaktuna ahingi thabal mabu yengli. Wakhaldasu magi chimcha bu khangli. Chimcha nangbu kamdaurige. Nang nungairibra. Koire takhidaba nangi nabo. Okhidaba nangi saktam yamna koire. Oningli nangbu oning. Chimcha ai chimcha bu kahina oning. Kaple makhol thokta nupa masi ngasi chimchabu ningsingduna mamitu ushinduna miku khara tumile thangnaba mikupta amuk ngasi pung kharagi mamangda sanakhiba wari adugi maramda kahina khangningba helaktuna haire. Babadana birgina pisina direna lautunaraga karam hatlib ichandi soidana khanglamde aina khangningliba wari singse ichanda hangasiraibo. Asum khalingai tanjaduda lalaima tungdagi nokfet tawna. Tumba yadraboda irel asuk thengasi phau achikpa sida phamisibo. Tumba yadrada angang wakhal sida kaino khangdaba amadum yetlaga leire. Angang hainaga irelna kaurakpa sida lalaima maithongda nokfet tawna irelgi manak phamthare. Kaino yetuna leiridubo aingonda so hayudana. Angang ai kainum hangena. Amata nate dairel ne khangning balai redi chama hango akhangbo iradine loi makhum tokene. Mamagi misidugi matangda nangi dairel su khangning. Kanana su thajabidrabasu ainadi thajai anga. Aduna ingonda libada yagadra thaudogadugi warido. Ngasai makhai nokfe tawjaramba maithongdo lalaima mamabu palakpa mikup asida maithongdu maksingkhre.
ꯑꯩꯒꯤ ꯃꯃꯥꯕꯨ ꯍꯥꯠꯈꯤꯕ ꯕꯕꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯥꯒꯤ ꯃꯔꯨꯞꯇꯨ ꯙꯤꯔꯦꯟ ꯀꯧꯏ꯫ ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯕꯕꯥꯗ ꯃꯃꯥ ꯍꯥꯠꯂꯤꯕꯁꯦ ꯕꯕꯥ ꯙꯤꯔꯦꯟꯅꯅꯤ ꯍꯥꯏꯕꯗ ꯁꯨꯛꯊꯥ ꯊꯥꯖꯈꯤꯗꯦ꯫ ꯑꯩꯕꯨ ꯕꯕꯥꯅ ꯃꯆꯤꯟ ꯊꯤꯕ ꯋꯥ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯐꯨꯕꯤꯈꯤ꯫ ꯑꯩꯕꯨ ꯃꯄꯥꯟ ꯊꯣꯛꯍꯟꯈꯤꯗꯦ꯫ ꯆꯍꯤ ꯀꯌꯥ ꯑꯩꯕꯨ ꯅꯝꯁꯤꯟꯗꯨꯅ ꯑꯩꯕꯨ ꯊꯝꯕꯤꯈꯤ꯫ ꯏꯆꯟ, ꯙꯤꯔꯦꯟꯅ ꯅꯪꯒꯤ ꯃꯃꯥꯕꯨ ꯍꯥꯠꯈꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯏ꯫ ꯗꯥꯏ ꯏꯔꯦꯜꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯉꯁꯥꯏ ꯙꯤꯔꯦꯟꯗꯣ ꯃꯤꯇꯤꯡ ꯂꯣꯏꯕꯒ ꯕꯕꯥꯒ ꯊꯦꯡꯅꯩ꯫ ꯃꯇꯝ ꯀꯨꯏꯅ ꯂꯣꯏꯅꯔꯨꯗ꯭ꯔ ꯃꯥꯜꯂꯦ ꯕꯕꯥꯒ ꯙꯤꯔꯦꯟꯒꯁꯦ꯫ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯈꯤ꯫ ꯕꯕꯥꯒ ꯙꯤꯔꯦꯟꯒ ꯍꯥꯟꯅꯒꯨꯝ ꯃꯔꯨꯞ ꯑꯣꯏꯅ ꯂꯣꯏꯅꯔꯁꯤ ꯍꯥꯏꯅ ꯐꯥꯎ ꯌꯥꯅꯈꯤ꯫ ꯕꯕꯥ ꯙꯤꯔꯦꯟꯁꯦ ꯐꯠꯇꯕ ꯃꯤꯅꯦ ꯁꯤ ꯃꯣꯏꯅ ꯊꯥꯖꯗ꯭ꯔꯁꯨ ꯑꯩꯅ ꯊꯥꯖꯩ꯫ ꯉꯁꯥꯏꯒꯤ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯃꯗꯒꯤ ꯑꯩꯅ ꯙꯤꯔꯦꯟ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯈꯪꯏ꯫ ꯀꯩ ꯋꯥꯔꯤꯅꯣ ꯗꯥꯏ ꯏꯔꯦꯜ? ꯀꯅꯥꯒ ꯁꯥꯟꯅꯕ? ꯕꯕꯥꯒ ꯑꯩꯒꯕꯨꯗꯤ ꯙꯤꯔꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯄꯔꯁꯇꯨ ꯀꯦꯐꯦꯗꯨꯗ ꯂꯩꯍꯧꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯑꯩꯅ ꯍꯟꯖꯤꯜꯂꯒ ꯂꯧꯕ ꯆꯪꯕ꯫ ꯙꯤꯔꯦꯟꯒ ꯃꯤꯇꯤꯡꯗꯨꯗ ꯌꯥꯎꯕ ꯅꯨꯄꯥ ꯈꯔꯒ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯣ ꯏꯆꯟ, ꯅꯪꯒꯤ ꯃꯃꯥ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤ ꯑꯣꯏꯔꯝꯃꯤ꯫ ꯙꯤꯔꯦꯟꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯃꯥꯅ ꯍꯥꯠꯄꯅꯤ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯣ꯫ ꯑꯩ ꯇꯥꯔꯨꯕꯗꯒꯤ ꯏꯁꯥꯁꯦ ꯙꯤꯔꯦꯟꯕꯨ ꯃꯤꯀꯨꯞꯇꯨꯗ ꯂꯣꯏꯁꯤꯟꯅꯤꯡꯕ ꯐꯥꯎꯔꯦ꯫ ꯃꯥꯒꯤ ꯃꯤꯡꯗꯣ ꯏꯆꯤꯟꯁꯤꯅ ꯐꯥꯎ ꯄꯟꯅꯤꯡꯗꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯇꯥꯡꯀꯛ ꯈꯔꯗꯨꯁꯨ ꯃꯥꯅ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯕꯕꯥꯗꯤ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯌꯥꯝ ꯊꯥꯖꯕꯅꯤ꯫ ꯑꯗꯨꯅꯁꯨ ꯑꯌꯥꯝꯕ ꯙꯤꯔꯦꯟꯅ ꯂꯥꯛꯆꯕꯅꯤ꯫ ꯌꯥꯝ ꯐꯠꯇꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯤꯅꯦ ꯃꯥꯗꯤ꯫ ꯃꯥꯒꯤꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯇꯝ ꯂꯥꯛꯈꯤꯅꯤ꯫ ꯑꯆꯨꯝꯕꯗꯣ ꯑꯩꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯄꯨꯊꯣꯛꯀꯅꯤ꯫ ꯃꯥꯒꯤ ꯃꯐꯝꯗ ꯑꯩ ꯂꯃꯟ ꯈꯨꯝꯒꯅꯤ꯫ ꯏꯆꯟꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤ꯫ ꯑꯩꯁꯨ ꯏꯆꯟꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯙꯤꯔꯦꯟꯅ ꯎꯞꯄꯤꯕ ꯃꯥꯏꯈꯨꯝꯁꯦ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯡꯗꯣꯛꯀꯅꯤ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯁꯦ ꯏꯆꯟꯒꯤꯗꯃꯛꯇ ꯂꯦꯞꯄꯒꯦ꯫ ꯈꯪꯍꯧꯗꯦ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯗꯨꯅ ꯏꯔꯦꯜ ꯂꯂꯩꯃꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯏ꯫ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯑꯋꯥꯕꯅ ꯊꯜꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯗꯥꯏ ꯏꯔꯦꯜ, ꯅꯪꯒ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇꯒꯤꯗꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯦꯀꯣ꯫ ꯑꯩ ꯗꯥꯏ ꯏꯔꯦꯜꯕꯨ ꯅꯨꯡꯁꯤ꯫ ꯈꯪꯍꯧꯗꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯤꯀꯨꯞꯇꯒꯤ ꯗꯥꯏ ꯏꯔꯦꯜꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯏꯁꯥꯅ ꯈꯪꯍꯧꯗ꯭ꯔꯦ꯫ ꯗꯥꯏ ꯏꯔꯦꯜ, ꯅꯪꯒꯤ ꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯑꯒ ꯆꯠꯈꯤꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯛꯅꯤꯡꯕꯨꯁꯨ ꯈꯟꯕꯤꯕꯁꯨ ꯅꯪꯇꯅꯤ ꯗꯥꯏ ꯏꯔꯦꯜ꯫ ꯑꯉꯥꯡ, ꯅꯪꯒꯤ ꯗꯣꯛꯇꯔꯗꯨꯅ ꯀꯝꯗꯧꯕ? ꯂꯂꯩꯃ ꯅꯨꯄꯥ ꯃꯥꯅ ꯆꯦꯅ ꯀꯣꯜꯂꯝꯕꯗꯣ ꯐꯠ ꯊꯥꯗꯣꯛꯍꯟꯗꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗ ꯈꯨꯖꯤꯟꯅ ꯁꯤꯛꯇꯨꯅ, ꯑꯩꯅ ꯁꯦꯔꯤꯌꯁ ꯇꯥꯅ ꯋꯥ ꯍꯥꯏꯕꯁꯤꯕꯨ ꯗꯥꯏ ꯏꯔꯦꯜꯗ ꯐꯥꯒꯤ ꯑꯣꯏꯅ ꯇꯥꯊꯣꯛꯏ꯫ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯑꯉꯥꯡ ꯑꯃꯒꯨꯝ ꯄꯦꯗꯨꯅ ꯂꯩ꯫ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯅꯨꯄꯥ ꯃꯥꯗꯤ ꯅꯨꯡꯁꯤꯕꯕꯨ ꯐꯥꯎꯔꯛꯏ꯫ ꯈꯪꯍꯧꯗꯦ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯐꯥꯎꯈꯤꯕ ꯏꯍꯨꯜꯅ ꯅꯨꯄꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯧꯈꯤꯕꯅꯣ ꯍꯥꯏꯕ꯫ ꯏꯔꯦꯜ ꯂꯂꯩꯃꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯛꯇꯨꯅ, ꯑꯩꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯜꯂꯨꯔꯕꯅꯤ꯫ ꯑꯩꯁꯦ ꯅꯨꯡꯁꯤꯗꯕꯒꯤꯁꯨ ꯂꯥꯞꯅ ꯂꯩꯔꯒꯦ ꯈꯜꯂꯨꯔꯕꯅꯤ꯫ ꯀꯅꯥꯕꯨꯁꯨ ꯊꯥꯖꯕ ꯊꯝꯂꯔꯣꯏ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗ ꯁꯥꯐꯨ ꯑꯃꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯕꯨ ꯅꯨꯡꯁꯤꯊꯣꯛꯈ꯭ꯔꯦ꯫ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯑꯉꯥꯡ꯫ ꯗꯥꯏ ꯏꯔꯦꯜ, ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯀꯩꯅꯣ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯑꯩꯅꯤ꯫ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯖꯕꯁꯨ ꯅꯪꯅ ꯑꯍꯥꯟꯕꯅꯤ, ꯑꯔꯣꯏꯕꯁꯨ ꯅꯪꯅ ꯑꯣꯏꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯈꯤꯕ ꯃꯇꯝꯗꯨꯗ ꯅꯨꯡꯁꯤ ꯔꯣꯃꯥꯟꯁꯇ ꯗꯤꯒ꯭ꯔꯤ ꯄꯥꯏꯅꯔꯤ꯫ ꯑꯗꯣ ꯑꯉꯥꯡ ꯃꯆꯥ, ꯑꯩ ꯃꯃꯥꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯑꯩꯁꯨ ꯈꯪꯅꯤꯡꯉꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯔꯤꯗꯣ꯫ ꯂꯂꯩꯃ ꯏꯔꯦꯜꯒꯤ ꯂꯦꯡꯕꯥꯟꯗ ꯉꯥꯊꯗꯨꯅ, ꯑꯁꯦꯡꯕ ꯋꯥꯔꯤꯁꯦ ꯉꯁꯤꯐꯥꯎ ꯀꯅꯥꯗꯁꯨ ꯊꯥꯖꯕꯤꯗꯗꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯕꯨ ꯊꯥꯖꯕꯤꯕ ꯊꯃꯣꯏꯁꯤꯅꯁꯨ ꯅꯨꯡꯁꯤꯖꯕ ꯃꯐꯝꯗ ꯂꯩꯔꯛꯈꯤ꯫ ꯃꯇꯝꯗꯣ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤ, ꯆꯍꯤ 6ꯇ ꯉꯥꯏꯔꯝꯈꯤꯅꯤ꯫ ꯄꯥꯔꯇꯤꯅꯤ ꯍꯥꯏꯗꯅ ꯌꯨꯝꯗꯨꯗ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯃꯁꯥꯗꯣ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯅꯗ꯭ꯔꯦ꯫ ꯊꯛꯆꯤꯜꯂꯨꯔꯤꯕ ꯌꯨꯗꯨꯒꯤ ꯅꯤꯁꯥꯅ ꯙꯤꯔꯦꯟ ꯃꯥꯗꯤ ꯊꯛꯆꯤꯟꯗꯦ ꯇꯥꯛꯄ ꯁꯥꯁꯤꯟꯅꯗꯨꯅ ꯅꯥꯀꯟꯗ ꯍꯩꯗꯣꯛꯂꯤꯕꯅꯤ꯫ ꯙꯤꯔꯦꯟ ꯃꯥꯗꯤ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯤꯕꯅꯤ ꯃꯌꯥꯝꯅ ꯉꯥꯎꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ꯫ ꯙꯅꯕꯤꯔ ꯃꯥꯅ ꯄ꯭ꯔꯣꯖꯦꯛ ꯑꯆꯧꯕ ꯑꯃ ꯐꯪꯂꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯄꯥꯔꯇꯤ ꯑꯁꯤ꯫ ꯑꯗꯨꯕꯨ ꯙꯤꯔꯦꯟꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯃꯨꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯗꯨꯕꯨ ꯐꯪꯈꯤꯗ꯭ꯔꯦ ꯙꯤꯔꯦꯟ ꯃꯥꯅ꯫ ꯑꯗꯨꯅ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯐꯠꯇꯕ ꯂꯧꯁꯤꯡ ꯇꯧꯗꯨꯅ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯙꯅꯕꯤꯔꯕꯨ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯙꯅꯕꯤꯔꯒꯤ ꯅꯨꯄꯤ ꯁꯅꯥ ꯙꯤꯔꯦꯟꯒꯤ ꯅꯨꯄꯥ ꯈꯔꯒ
ꯁꯥꯟꯅꯈꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯄꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯙꯅꯕꯤꯔꯒꯤ ꯅꯨꯄꯤ ꯁꯅꯥꯅ ꯇꯥꯍꯧꯕꯅꯤ꯫ ꯙꯤꯔꯦꯟꯗ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯥ ꯄꯥꯈꯠꯄꯗꯒꯤ ꯉꯁꯤꯗꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯁꯅꯥꯕꯨ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯕꯅꯤ꯫ ꯌꯨ ꯊꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯌꯨꯒꯤ ꯅꯤꯁꯥꯗꯨꯒꯤ ꯃꯌꯥꯏꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯊꯥꯔꯤꯕ ꯁꯣꯐꯥꯁꯤꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯙꯤꯔꯦꯟ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯔꯒ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯦ꯫ ꯃꯈꯣꯏ ꯃꯔꯤꯗ ꯐꯠ ꯐꯠ ꯏꯪꯒꯤꯠ ꯇꯧꯏ꯫ ꯉꯁꯥꯏ ꯃꯈꯩ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯙꯤꯔꯦꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯣꯛꯂꯛꯂꯦ꯫ ꯙꯤꯔꯦꯟ ꯇꯞꯅ ꯃꯊꯛꯀꯤ ꯔꯨꯝꯗꯨꯗ ꯂꯩꯔꯕꯅꯤ꯫ ꯐꯥꯔꯒ ꯆꯤꯡꯌꯥꯒꯤ ꯐꯥꯝꯗꯨꯗ ꯄꯨꯔꯛ ꯍꯥꯏꯅꯕ ꯇꯧꯗꯦ꯫ ꯙꯤꯔꯦꯟꯒꯤ ꯃꯤꯁꯤꯡꯗꯨ ꯂꯂꯩꯃ ꯑꯃꯗꯤ ꯁꯅꯥꯅ ꯂꯩꯔꯤꯕ ꯔꯨꯝꯗꯨ ꯇꯝꯅ ꯀꯥꯈꯠꯂꯦ꯫ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯙꯤꯔꯦꯟꯒꯤ ꯃꯤ ꯑꯃꯅ ꯊꯤꯜꯂꯛꯑꯦ꯫ ꯁꯅꯥ ꯔꯨꯝ ꯃꯅꯨꯡꯗꯒꯤ "ꯀꯅꯥꯅꯣ?" "ꯃꯦꯗꯥꯝ, ꯑꯩꯅꯤ꯫ ꯁꯔꯅ ꯃꯌꯥꯝꯒꯤ ꯆꯥꯅꯕ ꯋꯥꯠꯂꯦꯅ ꯑꯃꯨꯛꯇ ꯄꯨꯔꯛꯑꯣ ꯍꯥꯏꯕ, ꯑꯗꯨꯒꯤ ꯍꯥꯏꯕ ꯀꯥꯈꯠꯆꯔꯛꯄꯅꯤ ꯃꯦꯗꯥꯝ." ꯁꯅꯥ ꯀꯩꯁꯨ ꯈꯟꯗ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞꯇ ꯊꯣꯡꯖꯨꯜꯗ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯦꯡꯀꯔꯆꯤꯐ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯁꯅꯥꯒꯤ ꯅꯥꯇꯣꯟ ꯃꯄꯥꯗ ꯊꯝꯂꯛꯏ꯫ ꯈꯪꯍꯧꯗꯦ꯫ ꯃꯤꯀꯨꯞꯇꯨꯗ ꯁꯅꯥꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯇꯥꯈ꯭ꯔꯦ꯫ ꯃꯤꯀꯨꯞꯇꯨꯗ ꯄꯤꯛꯂꯤꯕꯤ ꯂꯂꯩꯃ ꯆꯦꯟꯊꯣꯔꯛꯇꯨꯅ "ꯀꯩꯅꯣ? ꯑꯩꯈꯣꯏ ꯃꯃꯥ ꯀꯩꯗꯧꯔꯒꯦ? ꯀꯀꯥ, ꯃꯃꯥꯁꯤ ꯀꯩꯗꯧꯔꯒꯦ?" ꯑꯉꯥꯡ ꯑꯗꯨ ꯀꯞꯂꯛꯀꯦ ꯇꯧꯕ ꯃꯤꯀꯨꯞꯇꯨꯗ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡꯗꯨꯒꯤ ꯃꯆꯤꯟ ꯃꯦꯜꯂꯤ꯫ ꯙꯤꯔꯦꯟ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ꯫ ꯁꯠ-ꯁꯠ ꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯅꯨ꯫ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯗꯤ ꯑꯩꯈꯣꯏ ꯍꯤꯡꯐꯝ ꯂꯩꯔꯣꯏ꯫ ꯆꯠꯂꯣ, ꯄꯨꯔꯣ." ꯃꯃꯥ ꯃꯆꯥꯗꯣ ꯆꯤꯡꯌꯥꯒꯤ ꯐꯥꯝ ꯑꯃꯗ ꯄꯨꯔꯛꯂꯦ꯫ ꯁꯅꯥ ꯃꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯐꯥꯔꯝꯒꯤ ꯔꯨꯝ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯗꯨꯅ ꯊꯝꯂꯤ ꯃꯃꯥ ꯃꯆꯥꯕꯨ꯫ ꯂꯂꯩꯃ ꯃꯥꯗꯤ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯤꯕ ꯃꯃꯥꯕꯨ ꯀꯞꯇꯨꯅ ꯀꯧꯔꯤ꯫ "ꯏꯃꯥ, ꯍꯧꯒꯠꯂꯣ. ꯑꯩ ꯌꯥꯝ ꯀꯤꯔꯤ ꯏꯃꯥ. ꯀꯀꯥ ꯈꯣꯏꯅ ꯄꯨꯔꯛꯏꯁꯦ ꯀꯗꯥꯏꯗꯅꯣ? ꯑꯩ ꯌꯥꯝ ꯀꯤꯔꯤ ꯏꯃꯥ. ꯍꯧꯒꯠꯂꯣꯁꯦ." ꯃꯤꯀꯨꯞ ꯈꯔ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯕꯗꯨ ꯁꯅꯥ ꯃꯥꯁꯨ ꯍꯧꯒꯠꯂꯤ꯫ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯂꯩꯔꯝꯂꯤꯕ ꯃꯐꯝꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ "ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ." ꯈꯪꯍꯧꯗꯦ꯫ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯎꯔꯛꯏ꯫ ꯂꯂꯩꯃ ꯌꯦꯡꯈꯤꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯍꯧꯈ꯭ꯔꯕ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯔꯝꯕꯗꯨ ꯉꯝꯂꯛꯇ꯭ꯔꯦ꯫ ꯀꯞꯅꯤꯡꯕꯅ ꯍꯦꯜꯂꯛꯄꯗꯒꯤ ꯀꯞꯅ ꯀꯞꯅ ꯏꯔꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯃꯥꯗꯣ ꯙꯤꯔꯦꯟꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯍꯥꯠꯈ꯭ꯔꯦ." "ꯑꯗꯨꯗꯒꯤꯗꯤ ꯏꯆꯟ, ꯅꯪꯅ ꯀꯃꯥꯏꯅ ꯃꯃꯥꯕꯨ ꯅꯪꯅ ꯍꯥꯠꯂꯦꯅ ꯃꯔꯥꯜ ꯊꯪꯖꯤꯜꯂꯛꯏꯅꯣ?" "ꯑꯗꯨꯗꯒꯤ ꯃꯃꯥꯗꯣ ꯙꯤꯔꯦꯟꯅ ꯍꯥꯠꯈꯤꯕ ꯃꯤꯀꯨꯞꯇ ꯈꯪꯍꯧꯗꯅ ꯕꯕꯥꯗꯣ ꯂꯥꯛꯈꯤ." ꯁꯅꯥ ꯂꯩꯃꯥꯏꯗꯨꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯂꯂꯩꯃ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ꯫ ꯃꯈꯨꯠꯇꯨꯁꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯗ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯄ ꯁꯪꯂꯝꯕ ꯅꯨꯄꯥ ꯑꯃ ꯍꯥꯊꯨ ꯆꯪꯂꯛꯏ꯫ "ꯇꯥꯃꯣ ꯙꯅꯕꯤꯔ ꯈꯣꯏ ꯂꯥꯛꯍꯧꯔꯤ. ꯀꯃꯥꯏꯅ ꯇꯧꯅꯤ?" ꯙꯤꯔꯦꯟ ꯃꯁꯥꯗꯣ ꯄꯥꯈꯠꯂꯤ꯫ ꯇꯧꯐꯝ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩꯗꯣ ꯄꯤꯛꯂꯤꯕ ꯂꯂꯩꯃꯗ ꯄꯤꯔꯛꯏ꯫ "ꯁꯦ, ꯅꯣꯡꯃꯩꯁꯦ ꯄꯥꯏꯌꯨ. ꯀꯩꯒꯨꯝꯕ ꯅꯪꯅ ꯍꯥꯠꯂꯦ ꯈꯥꯏꯔꯛꯇ꯭ꯔꯕ ꯅꯪꯁꯨ ꯅꯪꯒꯤ ꯅꯃꯥꯁꯤꯒꯨꯝ ꯍꯥꯠꯂꯦ ꯈꯪꯉꯨ." ꯍꯥꯏꯔꯝꯂꯒ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯑꯃꯨꯛ ꯐꯠ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯄꯪꯕꯒꯤ ꯋꯥꯅꯤ ꯙꯤꯔꯦꯟꯒꯤ ꯋꯥꯁꯤ꯫ ꯙꯅꯕꯤꯔ ꯃꯥꯁꯨ ꯃꯤꯀꯨꯞꯇꯨꯗ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯙꯤꯔꯦꯟ ꯙꯅꯕꯤꯔꯕꯨ ꯍꯦꯛ ꯎꯕꯒ ꯑꯁꯦꯡꯕ ꯋꯥꯍꯩ ꯀꯌꯥꯒ ꯂꯣꯏꯅꯅ ꯏꯇꯨꯛ ꯇꯨꯛꯊꯅ "ꯏꯇꯥꯎ, ꯏꯆꯟꯒ ꯏꯆꯥꯒ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯒ ꯂꯩꯔꯝꯃꯤ. ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯩ ꯎꯕꯗ ꯏꯆꯟꯒ ꯏꯆꯥ ꯂꯂꯩꯃꯒꯁꯦ ꯆꯦꯟꯈꯤꯒꯦ ꯇꯧꯏ. ꯑꯗꯨꯗꯒꯤ ꯑꯩꯅ ꯏꯆꯟꯁꯦ ꯑꯩꯒꯤ ꯐꯥꯝꯁꯤꯗ ꯄꯨꯁꯤꯜꯂꯒ ꯊꯣꯡ ꯂꯣꯟꯗꯨꯅ ꯊꯝꯃꯝꯕꯅꯤ. ꯏꯇꯥꯎꯗ ꯄꯥꯎ ꯄꯤꯒꯦꯅ ꯑꯩꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯅꯣꯡꯃꯩꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯆꯦꯟꯁꯤꯜꯂꯒ ꯌꯦꯡꯉꯨꯕꯗ ꯏꯆꯥ ꯂꯂꯩꯃꯅ ꯏꯆꯟꯗꯣ..." ꯍꯥꯏꯕ ꯂꯣꯏꯁꯤꯟꯗ꯭ꯔꯦ꯫ ꯙꯤꯔꯦꯟ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯃꯁꯥꯗꯨ ꯀꯟꯖꯅꯕ ꯇꯧꯔꯛꯏ꯫ "ꯏꯆꯟꯗꯣ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ. ꯑꯉꯥꯡꯁꯤꯅ ꯃꯊꯣꯡ ꯈꯪꯗꯕꯒꯤꯔꯁꯨ ꯈꯪꯗꯦ. ꯑꯩꯅ ꯀꯟꯅꯕ ꯍꯣꯠꯅꯕꯅꯤ. ꯑꯗꯨꯕꯨ ꯑꯩ ꯉꯝꯍꯧꯗ꯭ꯔꯦ. ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯄꯨꯔꯛꯈꯤꯕ ꯅꯣꯡꯃꯩꯅೋ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯏꯇꯥꯎ." ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯙꯤꯔꯦꯟꯒꯤ ꯃꯤꯁꯤꯡꯗꯨꯅꯁꯨ ꯄꯤꯛꯂꯤꯕ ꯂꯂꯩꯃꯗ ꯃꯃꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯙꯤꯔꯦꯟꯒ ꯁꯅꯥꯒꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯋꯥꯍꯧ ꯑꯃꯗꯒꯤ ꯈꯠꯅꯗꯨꯅ ꯂꯩꯕꯅꯤ꯫ ꯏꯇꯠ ꯇꯠꯇꯅ ꯏꯆꯥꯕꯨ ꯄꯨꯔꯒ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ ꯁꯅꯥꯅ꯫
ꯑꯗꯨꯅ ꯑꯊꯦꯡꯕ ꯑꯗꯨꯗ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯁꯨ ꯑꯣꯏꯕꯅ ꯊꯥꯖꯈꯤꯕꯅꯤ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯅ ꯑꯁꯨꯝ ꯇꯧꯔꯝꯃꯣꯏ ꯍꯥꯏꯕ ꯐꯥꯎ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯟꯊꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅ ꯑꯁꯨꯝ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯃꯥ ꯃꯤꯀꯨꯞꯇꯨꯗ ꯈꯜꯂꯨꯗꯦ꯫ ꯙꯤꯔꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨ ꯂꯣꯏꯅ ꯊꯥꯖꯈꯤ꯫ ꯏꯁꯥꯎ ꯁꯥꯎꯅ ꯔꯨꯝꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯂꯛꯏ꯫ ꯙꯤꯔꯦꯟꯗꯨ ꯇꯨꯡ ꯑꯣꯏꯔ ꯃꯊꯥ ꯁꯥꯕ ꯃꯇꯧꯗ ꯏꯅꯔꯛꯏ꯫ ꯂꯂꯩꯃ ꯃꯄꯥ ꯆꯪꯂꯛꯄ ꯎꯕꯗꯨꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯀꯞꯂꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯙꯅꯕꯤꯔ ꯄꯤꯛꯂꯤꯕ ꯃꯆꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯃꯗꯤ ꯃꯁꯥꯗ ꯇꯩꯔꯤꯕ ꯏꯁꯤꯡꯗꯨ ꯎꯕꯗ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯊꯥꯖꯈ꯭ꯔ ꯃꯥꯜꯂꯦ꯫ ꯂꯂꯩꯃ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯙꯤꯔꯦꯟꯗ ꯌꯦꯡꯗꯨꯅ ꯄꯄꯥ ꯙꯤꯔꯦꯟꯅ ꯃꯃꯥꯁꯤ ꯅꯣꯡꯃꯩꯁꯤꯅ ꯀꯥꯞꯄꯒ ꯑꯩꯒꯤ ꯃꯥꯡꯗ ꯍꯥꯠꯂꯤꯕ꯫ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯗꯦ꯫ ꯙꯅꯕꯤꯔ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯂꯂꯩꯃ ꯂꯩꯃꯥꯏꯗꯨꯗ ꯇꯨꯊꯈ꯭ꯔꯦ꯫ ꯄꯄꯥ ꯙꯤꯔꯦꯟꯅ ꯃꯃꯥꯁꯤ ꯍꯥꯠꯄꯅꯤ꯫ ꯙꯤꯔꯦꯟ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯁꯨꯛꯆꯤꯟꯗꯨꯅ ꯇꯥꯠ ꯇꯧꯗꯨꯅ ꯍꯥꯏꯔꯤ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯕꯕꯥꯅ ꯁꯤꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯅꯣꯏꯕꯨ ꯆꯦꯟꯗꯅꯕ ꯊꯝꯂꯒ ꯀꯩꯅꯣ ꯏꯆꯥꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯄꯄꯥ ꯙꯤꯔꯦꯟꯅ ꯍꯥꯠꯂꯦꯅ ꯕꯕꯥꯗ ꯍꯥꯏꯗꯣꯔꯛꯑꯗꯤ ꯑꯩꯕꯨꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅꯅꯦ ꯍꯧꯖꯤꯛꯇ ꯀꯤꯍꯟꯕꯅꯤ ꯕꯕꯥ꯫ ꯑꯩꯅ ꯏꯆꯥꯗꯧꯅ ꯈꯜꯂꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯪꯅ ꯑꯗꯨꯛ ꯅꯆꯤꯟ ꯊꯤꯔꯤꯗꯨꯕꯣ, ꯃꯁꯤ ꯍꯌꯦꯡ ꯆꯥꯎꯔꯛꯂꯒ ꯑꯐꯕ ꯑꯉꯥꯡ ꯑꯣꯏꯔꯣꯏꯅꯦ꯫ ꯙꯤꯔꯦꯟꯒꯤ ꯋꯥꯗꯨꯗ ꯙꯅꯕꯤꯔ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ꯫ ꯂꯂꯩꯃꯒꯤ ꯁꯒꯟꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯇꯨꯅ ꯑꯗꯨꯛ ꯄꯤꯛꯂꯤꯕ ꯅꯪꯅ ꯅꯆꯤꯟ ꯊꯤꯕ, ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ ꯐꯥꯎꯕ ꯆꯤꯟꯁꯤꯗ ꯍꯥꯏꯅꯤꯡꯗꯦ, ꯂꯥꯎ ꯅꯪ꯫ ꯂꯂꯩꯃ ꯀꯞꯇꯨꯅ ꯑꯩꯕꯨ ꯆꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯔꯥꯟꯕ ꯑꯗꯨꯝ ꯇꯥꯈ꯭ꯔꯦ꯫ ꯙꯥꯏꯔꯦꯜ, ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯉꯁꯤꯐꯥꯎ ꯀꯅꯥꯝꯇ ꯊꯥꯖꯕꯤꯗꯦ꯫ ꯙꯥꯏꯔꯦꯜ ꯈꯛ ꯅꯠꯇꯅ ꯕꯕꯥ ꯙꯤꯔꯦꯟꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ꯫ ꯏꯔꯦꯜ ꯂꯂꯩꯃꯒꯤ ꯃꯈꯨꯠꯇꯨ ꯆꯦꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯦꯝꯖꯤꯟꯕꯤ꯫ ꯏꯆꯟ, ꯑꯗꯨꯗꯒꯤ ꯕꯕꯥꯅ ꯃꯃꯥꯗꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯃꯥꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯊꯣꯛꯏ? ꯕꯕꯥ ꯙꯤꯔꯦꯟꯒꯤ ꯋꯥꯗꯣ ꯊꯥꯖꯈꯤꯕꯅ ꯑꯩꯅ ꯃꯃꯥꯕꯨ ꯍꯥꯠꯂꯦ ꯍꯥꯏꯅ ꯈꯪꯈ꯭ꯔꯕꯅꯤꯅ ꯃꯆꯥ ꯑꯩꯅ ꯍꯥꯠꯂꯦ ꯍꯥꯏꯗꯣ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯗꯕꯒꯤ ꯃꯁꯥꯗ ꯃꯇꯣꯝꯇ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯖꯕꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯤꯟꯈꯤ꯫ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃ ꯊꯤꯖꯤꯟꯕꯗꯁꯨ ꯃꯃꯥꯗꯣ ꯂꯧ ꯇꯨꯅꯔꯒ ꯍꯥꯠꯄ ꯃꯥꯜꯂꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯅ ꯁꯦꯜ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯩꯕꯨꯁꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯕꯕꯥꯅ ꯃꯄꯥꯟ ꯊꯣꯛꯍꯟꯈꯤꯗꯦ꯫ ꯑꯁꯨꯝ ꯋꯥꯅ ꯈꯥꯡꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯅ ꯄꯨꯊꯣꯛꯀꯅꯤ꯫ ꯙꯤꯔꯦꯟꯅ ꯎꯞꯄꯤꯕ ꯃꯥꯏꯈꯨꯝꯁꯤꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯡꯒꯅꯤ꯫ ꯏꯃꯥ ꯍꯥꯠꯄꯒꯤ ꯂꯃꯟ ꯑꯩꯅ ꯈꯨꯝꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯂꯣꯏꯅ ꯈꯪꯂꯛꯏ ꯏꯆꯟ ꯂꯥꯟꯗꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ ꯕꯕꯥꯗ꯫ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯙꯤꯔꯦꯟꯒꯤ ꯃꯥꯏꯈꯨꯝꯁꯦ ꯑꯩꯅꯁꯨ ꯁꯣꯏꯗꯅ ꯍꯥꯡꯗꯣꯛꯀꯅꯤ꯫ ꯙꯥꯏꯔꯦꯜ, ꯑꯩꯒꯤ ꯑꯋꯥꯕ ꯑꯩꯕꯨ ꯊꯥꯖꯕꯤꯕꯁꯨ ꯅꯪ ꯈꯛꯇꯅꯤ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤ ꯆꯦꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤ ꯃꯥꯕꯨ ꯆꯦꯅ ꯀꯣꯟꯁꯤꯟꯗꯨꯅ ꯑꯉꯥꯡ, ꯅꯪꯒꯤꯗ ꯑꯩꯔꯦꯜ ꯂꯩꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯀꯅꯤ